ꯑꯩꯈꯣꯏꯅ ꯋꯥꯡꯒꯣꯏꯗ ꯁꯥꯕ ꯌꯨꯝꯗꯣꯀꯣ ꯍꯧꯖꯤꯛ ꯁꯥꯕ ꯂꯣꯏꯔꯦꯕꯀꯣ ꯀꯝꯄ꯭ꯂꯤꯠ ꯀꯣ ꯑꯗꯨꯗꯣ ꯎꯠꯂꯛꯀꯦꯕꯀꯣ ꯐꯖꯕ ꯌꯦꯡꯉꯣꯕꯀꯣ ꯑꯩ ꯍꯧꯖꯤꯛ ꯆꯠꯀꯦ ꯇꯧꯔꯤꯕꯀꯣ ꯃꯐꯝꯗꯣ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯎꯠꯂꯛꯀꯦꯕꯀꯣ ꯑꯩꯅ ꯍꯥꯏꯕ ꯌꯨꯝꯗ ꯌꯧꯔꯦꯕ ꯁꯤ ꯏꯁꯇꯤꯌꯥꯔꯒꯤ ꯀꯥꯈꯠꯂꯅꯤ ꯑꯗꯣ ꯁꯤꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯥꯒꯤ ꯚ꯭ꯌꯨ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯀꯥꯒꯤ ꯚ꯭ꯌꯨꯁꯤꯗꯤ ꯃꯩ ꯆꯠꯂꯦ ꯁꯤꯁꯦ ꯋꯥꯏꯇꯤꯡ ꯔꯨꯝ ꯑꯣꯏꯗꯣꯏꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯁꯦ ꯋꯥꯏꯇꯤꯡ ꯔꯨꯝ ꯑꯣꯏꯗꯣꯏꯕ ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯁꯤꯗ ꯏꯁꯇꯥꯏꯜ ꯀꯩꯀꯥ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏ ꯇꯧꯔꯤ ꯉꯥꯛꯇꯅꯦꯕꯀꯣ ꯊꯣꯡ ꯆꯠꯐꯝꯗꯣ ꯁꯣꯝꯗꯅꯦꯕꯀꯣ ꯀꯥꯒꯤ ꯚ꯭ꯌꯨꯁꯦ ꯐꯖꯕ ꯌꯦꯡꯉꯣꯕ ꯃꯌꯥꯝꯀꯣ ꯋꯥꯅ ꯇꯧꯔꯒ ꯁꯦꯝꯕꯅꯦꯕ ꯁꯤꯅ ꯃꯊꯛꯀꯤ ꯚ꯭ꯌꯨ ꯋꯥꯜ ꯀ꯭ꯂꯣꯛ ꯁꯤꯅ ꯉꯁꯥꯏ ꯊꯣꯡ ꯆꯪꯉꯛꯄꯒꯤ ꯚ꯭ꯌꯨꯗꯣ ꯁꯤꯅ ꯕꯦꯠꯔꯨꯝ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯌꯦꯡꯉꯛꯑꯒꯦ sini bedroom. Sida yauriba light kita mayam juga. Hadi akoina loi tawri ngakta ne baba. Ndo sida vi di chap char ba ke ba. Smai to ga phamaga fajan ke thaba yare. Smai to ga adara sida posai thamnaba ko ni smai to ga style mathak ki Risina laptop ko matoga thabak phajana wang tawbidi chap chari di phajana sema loiba ngamjare baba
sida kaino tawba sida iron go dress achawba am leire duga sina dress kega hongba moiduba ko to sumai daga shugire khong kega thamba haidi apa madum thamba yare ko sida khong kega thamba sida mathak kega sumai tawga loinamaba sina kage sarangana thokdiba sina iron go dress ko this is hydraulic ada hadi posai hadi facebook ke ka thamma ko mathak thamma do yeng phajada ba khotaba ya azu si manung do loina mak thamma yare ba smai to ba shi ju zum zaman ya hydraulic nang tane ba shi ju smai to ba thamma dum lo yare asna barum na to le ko idan somgine kora mo sina santi leina wari sanabam ka hoidiba nana ladies back. Regina, what's the other movie? Mungkin apa? Đó, để mà khai chỉ này cái thằng mình gọi sự mấy cái cả sự này làm gì? Regina, washing machine game hay gì cái nào làm ngoài này, chỉ mà này cái chính phủ đó, tất cả tàu đó, vài tàu đó, một cái mảng tàu đó. Maka mau kasi ti tak ka hapong ma thamo o pugyan na paina da na le si jes mang toga sina mathaki balcony
ꯌꯨꯝꯗ ꯐꯖꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ? ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯦ WW Enterprises ꯁꯥꯕꯅꯦ. WW Enterprises ꯒꯤ ꯃꯈꯥꯗ ꯌꯥꯎꯔꯤꯕꯁꯦ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯉꯁꯥꯏ ꯎꯠꯄꯗ ꯌꯥꯎꯔꯤꯕꯀꯣ ꯐꯔꯅꯤꯆꯔ ꯑꯥꯏꯇꯦꯝ, ꯑꯥꯏꯔꯟꯒꯤ ꯑꯥꯏꯇꯦꯝ, ꯑꯦꯀ꯭ꯋꯥꯔꯤꯡꯒꯤ ꯑꯥꯏꯇꯦꯝ, ꯑꯗꯨꯗꯒꯤꯗꯤ ꯕꯦꯜꯀꯣꯅꯤꯒꯤ, ꯑꯗꯨꯗꯒꯤꯗꯤ ꯃꯩꯒꯤ ꯃꯌꯥꯝꯗꯣ ꯄꯨꯝꯅꯃꯛ WW Enterprises ꯒꯤ ꯃꯈꯥꯗ ꯂꯣꯏꯅꯃꯛ ꯌꯥꯎꯔꯤꯕ ꯉꯥꯛꯇꯅꯦ. ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯣꯏꯅ ꯄꯨꯂꯞ ꯁꯥꯏꯕꯀꯣ. ꯑꯗꯣ ꯃꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯍꯥꯏꯗꯤ ꯌꯨꯝꯕꯨꯅ ꯍꯥꯏꯗꯤ ꯃꯄꯣꯠ ꯃꯆꯩꯒꯤ ꯑꯋꯥꯠꯄ ꯀꯩꯁꯨ ꯆꯦꯜꯂꯔꯣꯏꯕꯀꯣ. ꯍꯧꯖꯤꯛꯀꯤ WW Enterprises ꯒꯤ ꯃꯈꯥꯗ ꯍꯥꯏꯗꯤ ꯏꯁꯥꯒ ꯆꯥꯟꯅꯕ ꯆꯥꯡꯗ ꯌꯨꯝꯗꯨꯒꯤ ꯄꯩꯁꯥ ꯊꯝꯃꯒ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯅ ꯁꯥꯔꯛꯀꯗꯣꯏꯅꯦꯕꯀꯣ. ꯍꯥꯏꯗꯤ ꯁꯤꯃꯦꯟꯒꯤ ꯑꯋꯥꯠꯄ, ꯌꯣꯠꯀꯤ ꯑꯋꯥꯠꯄ ꯑꯝꯇ ꯆꯦꯜꯂꯔꯣꯏꯕꯀꯣ. ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ WW Enterprises ꯍꯥꯏꯁꯦ ꯁꯤꯅ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕꯀꯣ. ꯃꯤꯔꯣꯟꯒ ꯂꯩꯖꯗꯅ ꯌꯨꯝꯒ ꯁꯥꯕ ꯃꯤ ꯌꯥꯎꯕꯗ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯗꯣꯏꯅꯦ. ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯁꯦꯅꯤꯌꯔ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ. ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯤꯟꯃꯤꯁꯤꯡꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯌꯥꯎꯔꯤꯅꯤꯀꯣ. ꯑꯩ ꯏꯁꯥꯃꯛꯁꯨ ꯌꯥꯎꯔꯤꯅꯦ. ꯊꯥꯈꯥꯏ ꯈꯨꯗꯤꯡꯒꯤ ꯄꯩꯁꯥꯒ ꯄꯤꯊꯣꯛꯑꯒ ꯍꯥꯏꯗꯤ ꯄꯩꯁꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕꯒꯗꯣ ꯀꯩꯝ ꯂꯩꯍꯟꯗꯦꯕꯀꯣ. ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯌꯦ. ꯈꯨꯠꯁꯝꯅꯔꯒ ꯁꯥꯔꯒꯗꯤ ꯃꯥꯅ ꯂꯣꯏꯅꯃꯛ ꯑꯣꯏꯒ꯭ꯔꯗꯣꯏꯅꯦꯕ. ꯑꯗꯨꯒ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯀꯩꯝꯇ ꯆꯤꯡꯅꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯇꯦꯕꯀꯣ. ꯍꯥꯏꯗꯤ ꯄꯥꯅꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯄꯥꯅꯕ ꯌꯥꯏ. ꯄꯥꯝꯕꯤꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎ ꯇꯥꯔꯗꯤ ꯃꯈꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯃꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯂꯤꯡꯛꯁꯤꯗ ꯄꯥꯎ ꯐꯥꯎꯅꯕꯤꯌꯣ. ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯂꯤꯡꯛꯁꯨ ꯑꯗꯨꯝ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯃꯒꯦ. ꯏꯟꯇꯔꯦꯁ ꯂꯩꯕ ꯃꯤꯑꯣꯏ ꯈꯛꯇꯅ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ. ꯑꯗꯨꯗꯤ ꯃꯁꯤ ꯍꯥꯏꯔꯒ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ. ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ.